Kaingamba, Kaingamba. Kari takpigidaba angamba. Kaingamba, yeknaba namu taibang miyoibasing ase launam haibani, makhut masa haibani, makhoina tauge khankrabadi ngamdaba leitabani. Ngasidi aigi wakhal ase yamna charangnai mafam sida aikhoi ningaidana leiba phatte. Maram masina lanpung khulengi akoibada koina sattuna namu taibang miyoibasinggi shanil phangbra haibadu nang koina sattuna amukta yengsilluso. Pagani angamba. Angamba, kari pau leire. Ining thau yeknaba namu taibang miyoibasingdagi section thorang lokhatpa oina lanpung khulengi akoibada yeknaba lansilakpra yengluso haiduna kaingambabu thakhibani. Nang nasamak yaw na chattuna singlay ning thauda ay khoibu ngakpi sen binaba haisaram labanatra. Lamhen tuhen bakaya sayrak pidu na warakraba mapanggan kan bada saw sang bada mahaki lamba amalay traba singlay ning thawna ay khoi kidamakta lepiringayda ay khoi na karigi amuk waru kigani. Ngakpigani ning thau namu taibang miyoibasing say handak maraksay hanagi iman manadi yamna sathiba ahauba makhol amaga loinana mairi thoktuna pokhaiba aduga sathina mangata thokhan mangamba khutlai ama makhoina pairi madugi khutlai aduni aina kiribase. Oining bata oisanu singlay ning thawbu maithiba piba namu taibang miyoiba makhoigi matik nate. Sing asidi namu taibang miyoibasing nidana makhoigi mai hauraga hakanba makhol amaga loinana pokhaiba khulai sing adu puraga lakledana is pawasi angambada thinthaba tawdana pihawdaba yadre. Nakhoi anibu chak yamna lamlabrane? Hoi ibo chak yam lame. Indom chadi chak kiroidra aikhoiga punna adum chaminarasi. Nakhoi hana cha thoklo. Indom charine hakchang se kaya nungaite. Thabak loisingedaba kharasu leihori. Nakhoi loiraga ai horen kona charage. Indomcha bu hakchang yamna nungaitrabrane yamna nungaitraga indomcha ningthina potharo ai yumgi thabak ingkhang singdo loisilak lage.
ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯏꯟꯗꯣꯝꯆꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯅ ꯊꯕꯛ ꯁꯨꯒꯗꯕ ꯅꯠꯇꯦꯅꯦ ꯀꯩꯁꯨ ꯌꯥꯝꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯆꯥꯔꯣ ꯆꯥꯔꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯅꯦ ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ 이반 개미, 너 이놈 자세, 아니 야나는 시부? ꯍꯦ 이돔짜 하이누 이복 하유 ꯍꯣꯏ ꯈꯪꯉꯤꯍꯦ ꯑꯩꯁꯨ ꯑꯗꯨ 이반 개미야 ꯑꯩꯈꯣꯏ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯅꯣꯏ ꯑꯅꯤꯕꯨ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯣ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ 이반 개미 이마 인돔짜 아유 인돔짜 까다이드 속리노 이반 개미, 모목제 막국수 쇼해 이 양도 돼 이스 꼭다 트이는 속레다나 인돔짜 세세 와가누세 아이코이 레이리 락오 인돔짜 아이 인돔짜부 이몽다 부실라게 따서 우리 모목새 야나 나랑 누이 말래 아씨 야나 누가 있게 ꯍꯣꯏ ꯄꯥꯟꯊꯣꯏꯕ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯍꯦ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕꯤ ꯆꯤꯡꯂꯥꯏ ꯑꯃꯣꯝ ꯅꯁꯛ ꯅꯃꯤꯡꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯈꯪꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯁꯥꯕꯤꯒꯤ ꯃꯊ꯭ꯋꯥꯏ ꯑꯩꯅ ꯂꯧꯔꯕꯅꯤꯅ ꯅꯪꯁꯨ ꯃꯥꯒꯤ ꯃꯇꯨꯡꯏꯜꯂꯅꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯩꯔꯤ ꯈꯣꯝꯕ ꯑꯩꯒ ꯁꯔꯤ ꯋꯥꯁꯛꯅꯁꯤ ꯀꯔꯤ ꯍꯥꯏꯕ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥꯕꯤꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯁꯥꯕꯤ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯕꯨ ꯍꯥꯠꯄ ꯇꯗꯤꯛ ꯅꯠꯇꯦ ꯆꯤꯡꯂꯥꯏ ꯑꯃꯣꯝ ꯆꯕꯨꯡꯂꯣꯛ ꯂꯩꯕꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯩꯔꯤ ꯈꯣꯝꯕ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯌꯨ ꯅꯪꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯩ ꯈꯣꯡꯅꯥꯎꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯀꯗꯧꯔꯤꯕ꯭ꯔꯥ ꯍꯦ ꯂꯧꯅꯝ ꯍꯩꯕ ꯃꯤꯑꯣꯏꯕ ꯁꯥ ꯑꯩꯒꯤ ꯏꯁꯥꯕꯤꯅ ꯄꯥꯝꯖꯕꯗꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯅꯤ ꯀꯩ ꯈꯣꯡꯅꯥꯎꯁꯤꯡꯅ ꯂꯥꯟ ꯄꯥꯝꯗꯦ ꯃꯈꯣꯏꯅ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯂꯥꯟ ꯍꯧꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯕꯤꯅ ꯀꯩ ꯈꯣꯡꯅꯥꯎ ꯃꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅꯤ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯅ ꯄꯥꯝꯂꯝꯕ ꯑꯗꯨꯃꯛ ꯉꯥꯛꯅ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦꯗꯣ ꯂꯥꯟꯃꯤꯁꯥ ꯃꯤ ꯎꯁꯤꯠꯇꯕ ꯆꯤꯡꯂꯥꯏ ꯑꯃꯣꯝ ꯑꯁꯤ ꯀꯥꯞꯊꯠꯂꯨ ꯈꯪꯕ꯭ꯔꯥ ꯆꯤꯡꯂꯥꯏ ꯑꯃꯣꯝ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯊꯥꯔꯦꯗꯅ
ꯃꯁꯤꯗꯤ ꯆꯤꯡꯂꯥꯏ ꯃꯔꯨꯝꯅꯤꯗꯅ ꯃꯁꯤꯒꯤ ꯆꯤꯡꯂꯥꯏ ꯃꯔꯨꯝ ꯃꯁꯤꯅ ꯍꯌꯦꯡ ꯑꯣꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯒꯨꯝꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯌꯦꯜꯂꯛꯀꯅꯤ. ꯃꯁꯤꯒꯤ ꯆꯤꯡꯂꯥꯏ ꯃꯔꯨꯝ ꯑꯁꯤ ꯑꯩ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ. ꯑꯉꯝꯕꯅ ꯆꯤꯡꯅꯕꯗꯣ ꯊꯣꯛꯂꯔꯦ. ꯆꯕꯨꯡꯂꯣꯛꯀꯤ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯂꯥꯟꯄꯨꯡ ꯈꯨꯂꯦꯟ ꯑꯁꯣꯝꯗ ꯂꯥꯛꯍꯧꯔꯦ. ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯧꯔꯛꯂꯅꯤ. ꯈꯔ ꯉꯟꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯂꯥꯛꯆꯔꯕꯅꯤ. ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯉꯝꯕ, ꯆꯥꯕꯨꯡꯂꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯕꯨꯁꯨ ꯃꯈꯣꯏꯒꯤ ꯁꯥꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯅꯥꯏꯅ ꯇꯥꯖꯔꯛꯏ. ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ? ꯆꯤꯡꯂꯥꯏ ꯅꯤꯡꯊꯧꯕꯨ ꯆꯥꯕꯨꯡꯂꯣꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ? ꯂꯥꯟꯃꯤ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯅꯤ. ꯏꯅꯤꯡꯊꯧ, ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯅꯠꯇꯦ. ꯅꯅꯥꯏꯗꯤ ꯆꯤꯡꯅꯖꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯔꯤ. ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯅꯅꯤ ꯉꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯒꯦ ꯈꯜꯂꯤꯕꯁꯦ. ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯔꯝꯗ꯭ꯔꯕꯗꯤ ꯈꯪꯒꯗꯕꯅꯤ. ꯄꯨꯝꯅꯃꯛꯁꯤ ꯅꯤꯡꯊꯧ ꯁꯤꯗꯥꯡ ꯍꯩꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯃꯥꯕꯨ ꯍꯥꯠꯅꯕ ꯂꯝꯕꯤ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯦ ꯂꯝ ꯍꯦꯟꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯅꯤ. ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯇꯕ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯇꯅ ꯄꯤꯕꯤꯕ ꯄꯥꯡꯒꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯂꯩꯔꯤꯗꯅ. ꯌꯦꯡꯉꯣ, ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯂꯛꯄ, ꯊꯥ ꯑꯁꯤꯅ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯂꯛꯀꯅꯤ. ꯃꯄꯨ ꯃꯥꯅ ꯄꯤꯕꯤꯕ ꯄꯥꯡꯒꯜ ꯃꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯗꯒꯤ ꯏꯁꯥꯅ ꯀꯟꯖꯅꯕ ꯍꯣꯠꯅꯔꯁꯤ. ꯑꯆꯨꯝꯕꯃꯛꯅꯤ ꯅꯤꯡꯊꯧ. ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯃꯍꯩ ꯑꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯎꯀꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯏꯅꯤꯡꯊꯧ, ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯤ. ꯑꯩꯈꯣꯏ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯁꯤ. ꯀꯩꯉꯝꯕ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯤ ꯌꯧꯁꯤꯜꯂꯛꯂꯦ. ꯅꯣꯡ ꯉꯥꯟꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯃꯤꯕꯨ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ. ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯝꯃꯨ. ꯑꯉꯝꯕ, ꯁꯤꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯨ. ꯀꯩꯃꯤꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏꯔꯒꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯊꯥꯈ꯭ꯔꯣ. ꯉꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯧ. ꯀꯩꯃꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ. ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯃꯥꯕꯨ ꯊꯦꯝꯂꯨꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ.